Imes PAODAM miyeng tabiri basingbu ahan magtada binitana taram na usabagaloyana kurumjari. Hauzik PAODAM asigi maroya pau pijari. Manipur da hokiba pung kunmari da miyoy kuntrataret nauna COVID positive oiba thengnakre miyoy amana laikhidre. Chandel da systematic voters education on electoral participation ki campaign pangthokre. Ningthaujam Rohit misigi judgment phangandrabadi akanba khongjang changsilagani haina Rohit ki mayamba herojitna phongdokre. Loyana Sahi Maripuni Suraba Poet Amasung Social Activist Barabara Raugi Belgi Matam Sangdokre. Mapungay Papalobirasi. Manipur da Hoki Pung Kun Marida Mioy Kuntrataret Nauna COVID positive Oiba Tenere Mioy Amana Laikidre. Pungpa Master Mioy Lisingama Subna Marpuni Toy COVID test Tokibada Mioy Kuntrataret COVID positive Oikibana. Ngasigi COVID positive Oibagi Chang Chada Ohum Dasmik Mari Yoki. Laisarasi Sandora Pade Ngasi Pawada Stesta Mioy Lak ama lising kuntra teruk chatret kuntaret COVID positive oikre positive oirabasing manungda lising ani chama supna mapan na laikhidre. Ngasi miyoy chani taran inthoina naba phaduna discharge tokibadagi apunba COVID recover tokrabagi masing lak ama lising kuntra mari chani yangkhani pan sukhiduna stasi COVID recovery rate chada maudrani pan dasmik ama mapan yore active case na sahum humpu leiri. Malem pumbagi oinadi COVID positive case crore nipum doi la kuntra nipal lising maudrom doi samri kunchukre masigi manungda miyoy lak yangkai mapan lising yangkai mapan supna kuntra mangana laikidre aduga miyoy crore kuntra taruk la kuntra taruk lising yangkai tere sahum tara tere na narambadagi farakre. Election gi model code of conduct tugaiduna suspension of operations su leiriba lalholup sinaduna Lakliba Miklas da bot khomlakpa laibak thibani BJP party anti social element kayaga mari leina habasi ngasi di mayak seng takli haina CLP leader Okram Ibobina phongdorakli wafam ngasi Congress bhawan da leiba ri shangkai sing media center da pangthokpa paugi mi phama da phongdokibani mana makhata na High Prime Minister Narendra Modi amadi Home Minister Amit Shah gi election ga mari leina lakiba khongchat adugi matungda Kuki lalholup asina BJP da support tawagi wafam ngasi thorakpani asigumba power paina bagi damak miyamgi hakpu khongaunaba aki akhang piba madi democracy gi mami mangslak liba thong asi election commission of India na kupna yengsinduna action lokhapam thoi haina phongdarakli hojik mayek sengna khangne madudi Bharat ki Honorable Home Minister Amit Shah ji aduga Honorable Prime Minister Manipur da election campaign gi lae adu Honorable Home Minister sidalaga Kino si akoy ki Congress regime Congress ki manungda perta akoy ga suspension of operation show inaram ba kanguni Voter singna atumba voter oirabadi miyamgini haina khankiba dusu atumba MLA oigani voter singna masagita khalaba masagita khanba MLA tholakani karigumba voter singna miyamgi dama khanba oirabadi MLA adusu miyamgi khanba MLA tholakani haina ngasi Manipur Press Club ta pangthokpa pawmising onabada Manipur People's Democratic Front MPDF ki Secretary Sapam Samungona phondokre Mang hai lakadar mikhalasigi mamangda kendra singda gari thugaiba mihat mipun phawba thokibasi MPDF ki maikaida gidi yamna nungaitawa phawi vote haibasi miyamna pamna mihutta makhoigi hak mapung phada sinaba aduni maramasna prajagi mamal yamba right pijabagi khudong chabadu sabchana aki akhang pidana phangalu loyana praja miyamna su lebaki dama khalakadaba mihut khanduna thagat pira u haina magna makhatana phongdokhi maski mangada pangthokadoriba election sigi mangoina na sigi mamang bawda Manipur da thokiba nongmai kapsanba mi sigi ba adagi gari thugaina ba adagi polling booth thugaina ba nung lamsanna ba lausanna ba kongjanna ba mayam ama tawase masreida thokriba nungaita ba thogdo thok singase Manipur People Democratic Front na yamna thamoi sokna nungaita ba phongdoksari aduga sigumba thokdok ase is one gida Vidhan Sabha Kendra Kuntraga Nipan
अदुगा फेज 2 विधान सभा केंद्र कुनगनी थोइदा अदुगुम्बा थोकदोक वाथोक असे थोकदबा ओइबियु लमदम असिगी येलहोमी सिंगी नाट की ओइबा फिजेट के मनुंग चलिबा फनेक मयक नाइबिबु लाना सिनदुना मालेंगी ई पाउगी फंबाग सोशल मीडिया दा थागतखिबदा सेनरिबा मियोइसिंग इनाट योखत लुप EYL मेय लोइसंग दा चटलिबा था फेब्रुवारी गी हौखिबा तांग 23 दा लाक्तुना चंगजरकपगा लोयना मखोयगी अरानबसिंग EYL अमदी लेबाक मियामदा अमोहना तौजररोय हाइरक्ले मसिदा अंतना EYL ना येलहो फुरुप सिंगी नाट चटनबी योखतनबा अमदी चाखतनबा संगसलेबा खोंजंग असिबु सौगतपा ओइना मखोय मखोयगी सिनफमदगी था अमा पोथाजरगे हाइरकपदा लुपना थागतपा फोंदरक्ले चाखतपगी मिंगदा इसागी चटनबी लाइनिंगा मरी लेनबा फिजेटपु लेखा ताबा याबा मओंगदा सेमदोक सादोक्तुना मरिंग मरांग हंदुना मियामदा उहनबा हाइबसि खुनाइगी यामना मांगजबा अमनी मसि तौबिगनु लोयना फोटोग्राफर सिंगनासु सोशल मीडिया दा थागत्रिंगैदा चेक्सिनबियु इना योखत लुपना लमदमसे येलो फुरुप सिंगी नाट चटनबी योखतपगी खोंजंगदा इरै चा खुदिमंगना सगतपियु हाइना EYL गे सेक्रेटरी पब्लिसिटी एंड इन्फॉर्मेशन की चरोल अमना फोंदरक्ले Ministry of Information and Broadcasting की मखादा फिल आउटरीच ब्यूरो चांदेल न सिंधुना चांदेल डिस्ट्रिक्ट की चांदेल ब्लॉक की ओइना जाफो विलेज कम्युनिटी हॉल दा इंटीग्रेटेड कम्युनिकेशन एंड आउटरीच प्रोग्राम ICOP की मनुंग चना सिस्टमैटिक वोटर्स एजुकेशन और इलेक्टोरल पार्टिसिपेशन सेफ की कैंपेन पांगथोखरे तरमदुदा श्री NG मैपांगम चिप जाफो विलेज न चीफ गेस्ट श्रीमती के संखम सीनियर लेक्चरर महा यूनियन हायर सेकेंडरी स्कूल न गेस्ट ऑनर श्री मिकी विक्टर जनरल सेक्रेटरी श्री टी उपरू न प्रेसिडेंट अमदी श्री डियरसन टोंटांग चीफ डिस्ट्रिक्ट नोडल ऑफिसर चांदेल न रिसोर्स पर्सन ओइना सरुक याखी थरंगा मरी लेना श्री NG मैपांगम चिप जाफो विलेज न लाकदबा सही मंगा सिगी ओइना अफबा मिहुत अमा खनबगी अखोयगी हक मतौ करमना सिनगदगे हाइबगी मतंगदा वांगांखी विलेज सेफ्टी रैंकिंग न चीफ गेस्ट ओरल पीरियड न लाकदबा सही मंगागी अखोयगी मिहुत असि मतौ करमना खनगदगे अमदी अखोयगी हक असि अफबा लंबिदा सिननबा अपील तौखी रिसोर्स पर्सन न सरुक याखिबा डियरसन टोंटांग चीफ डिस्ट्रिक्ट नोडल ऑफिसर चांदेल न सिप की मतंगदा मरिक चुम्बो वाफम थंखी लालिबा मिखलसदा अफबा मिहुत खनबदा नियम चुमना खननबा अपील तौखी EVM BBPH नदुना बोट थादनबगी मतंगदसु सुगाइना ताकी कोविड बिहेवियर मपुंग फाना ngaतुना बोट थादबा लाकपदा मार्क सुंगसोय सोयना उपनबसु अपील तौखी क्विज कंपटीशन अमसु पांथोतुना मकोंग मथंग तारो मियोय सिंगदा मना पिदना पुनिंग थगकी हाइना मैथ्यू SK बेंगम फिल पब्लिसिटी असिस्टेंट फिल आउटरीच ब्यूरो चांदेलना प्रेस थदरक पसरल अमदा हाइरी Systematic Voters Education and Electoral Participation Campaign Soramu Oina Making Election Inclusive, Accessible and Participative Hybrid Team the Pangtokiba Online Painting, Essay Writing and Slogan Writing Caricature Competition Result Lautokle Painting Competition the Thingam Anju Devi Class 7 JNB Umatil na First Thabija Class 6 The Dynamic Academy of New Generation na Second Amasung Saubam Bhavani Devi Class 8 Ningombam Junior High School na Third Takre Slogan Writing Caricature Competition the MM Shakina Class 11 Little Star English Higher Secondary School na First BS Phajana Class 11 Standard Robert Higher Secondary School na Second Anjana Ningthaujam Class 9 KM Blooming Higher Secondary School na Third Takre Essay Writing Competition the Elangbong Abhijit Singh B 5th Semester Thoban College na First Sagol Sem Priya Devi B 5th Semester Waikomani Girls College na Second Amadi Maibam Geneva Singh B 1st Semester Thoban College na Third Takre Haina District Election Officer Thoban Thadorok Pasir Amana Hairi Churachandpur District Lairiba Assembly Constituency Taruk Manungda Tipaimu Amadi Henglep Assembly Constituency Anida Mikhal gi mathau tawdaba polling personnel amadi security personnel sing ngarang dagi horaga Churachandpur gi peace ground dagi khongchan ba hokra matung asisu Assembly Constituency ani asigi atei lemhoriba polling station sing da mathau tawdaba sing Mikhal da sinagdaba machine sing puduna ngasi su chatki ngasi Mikhal gi duty da masaki badu da singat SC amadi Thalon SC gi polling personnel security personnel sing loyena machine sing su puduna chatki lemhoriba Assembly Constituency ani 58 Churachandpur SC amadi 59 Saiko SC da duty tawgadaba sing hayeng khongchangani Assembly Constituency ani asigi manungda Saiko SC asidi khongna chapya ba ka hena lapa leitabana ngasi nungthilda miyoi kharadi khongchan ba hokre hairi Hairo ta thokiba thodokta lekhidraba ningthaujam Rohit ki misigi judgment phangandrabadi akanba khongjang changsingani haina lekhidraba Rohit ki mayamba and Hirojit na phongdokre
ngasi Manipur Press Club da pangthokpa paumi-sing unabada mahakna hai misi asigi matangda Thaubalgi Session Judge na judgment reserve tawduna matam Thintahanba sina JSC amadi imung manungda hena sarangnaba ama phawale karigumba judgment lauthokani haina matam thariba sida lauthoktaba tarabadi makhal makha kayai khongjang changsingani haina phongdokhi mahakna hai thaudoduna maram oiraga lekai asida wakhal nungaitena leinariba sairak asida March ki tarik 2 da Union Home Minister Amit Shah lakduna vote ki campaign chathanaba sem sariba si irang laknabagi maramni imung manungge awaba ko anbibagi mahutta makhoigi vote na lumna loba asidi apenba oide misi asigi matangda sumarangi bichar pibibagi mahutta asigumba thabasa tharak pasna imung manung amadi je sida khoisauna hale karigumba campaign asi chatharakpada khoisaunarba miyana thooningdaba thodo tholakpa yai masidagi ngathoknaba mahaki khongsa asi athingba thamle haina mahna makhata ki daba incident myam thorok yai ba numisi da ko mala ko je koina phada welcome sudo to de hero paja myam suya yaning de aduna irang thoga ning daba myam je thorok tanaba nganna matam nei da khantha biraga hero ta dumai lak bi gano sine ba koina apil to jeri je Matam sangnadagi Nambol Esigi lema pokpa amadi Khunphamgi polling station tarukta voter singna ningtamna amadi niyom jumna vote thadaba phanglaktaba adu handakki mikhalasadi miyamgi hak phanglagani haina Senior Citizen and Intellectual Association of Nambol Esigi Assistant Publicity Secretary Dilip Kumar Tongbramna phongdokre ngasi Manipur Press Club da pangthokpa paumi-sing unabada mahakna hai hairiba polling taru asda niyam jumna vote thadaba phangdabagi matangda miyangi wakat lakpadagi Election Commission of India ECI da wakat ki adubu pakum laktabadagi amuk Manipur Human Rights Commission da hiramasigi matangda wakat khibagi matungda ECI na hairiba mifamsing asida mikhal loidri phawba micro observer leihanba amadi security personnel sing thambagaloyana CCTV camera thamdana monitor tawragani khangalakre maramasna handaki mikhalasdadi miyamgi hak mapung phana sinaba ngamlagani masigidamak nungaiba phongdokli haina mahana phongdokhi ngarang 42 Technopal SC gi kharo khulelda constituency asida independent mirep oriba TK Mosilphagi mathakta NPF ki supporters sing satharakiba attack adu ga tharaga anirak suba live attempt torakpani maramasna mahaki punsibu ngak senbinaba amadi mahaki workers singi activities singda ngak senbinaba ahenba security PBO haina TK Mosilphana Manipulenga ki amadi marilenaba authorities singi puning singsilakli wapamasing asi Palantishimi Mikul dalaiba TK Mosilphagi yumda pangthokiba paumi-sing unaba amada mahakna phondorakpani laibak thiba thaudo adubo akanba mongda yaningdaba phondoladuna TK Mosilphana makatana hai Indian Constitution gi makada 42 Technopal SC gi miyangi seba toge haiduna Mikhalasda independent mirap oina tholakibani ngarang kharo khulenda election campaign meeting pangthoknaba district election officer dagi ayaba loduna sakhibani adubu laibak thibadi Kambang Kulen Yoromdai NPF supporters sing namadi Kambang Kulenda Marine Frontier Organization sing miyoi singna election campaign adu pangthoktanaba lambi thingduna lerongki aduda pungkhai amarong kanna yetnara matung yanaba proktuna kharo Kulen tamna chatuna meeting pangthokpa horakpada NPF ki gari tara romda lakpa supporters singna nomai kapthorakpa yauna nunglangsilakpa nauri kapsilakpa tawduna meeting adu thugainaba honarakpadagi nakalanigi marakta thoaningdaba thaudo adu thokibani thaudo adu da mahaki miyoi tara sopan nangki aduga gari kayamarum akayatoi thoki asigumba thaudo asi makhatana thoktanaba Marine Frontier Organization singna misang mikhai naidana honabiba tangai phade lengaki marilenaba organization singna su thaudo asi matangda marik chumna thijinbiduna action lokhatpiu workers in control tawba ngamdaba NPF ki candidate DK Korungthang miyangi mihut oibada matik chade mahakpu mikhalasida mire oiba yadanaba ECI da wakalagani haiki aingonda additional security pibiduna aibu protect tawbiu aigi movement khudingmakta aigi workers singbu protect tawbiu democratic oiba election process asida asigumba yekhai thingaiba thokpa adagi masi mipum khudingmakna condemn tawpham thoi masi yamna chumdaba wafamni haibase aina pendabigi wafam asi sarkarna adu mari lenaba authority singna achumba masi investigation tawbiduna ain ge chapchaba yomi matungina lokhatpiu aikhoigi NPF candidate Sri D Kurungthang si matik chade prajagi miut oiba matik chade maramdi mahak yam hingsa pami ngasigi paumi-sing unabadu da ngarang kharo khulenda thokiba thaudo aduda hakthengna saruk yakibi independent mirep TK Mosilphagi supporter thangsa rema kobi nupi amana phondorakpada ngarangi thaudo aduga marilena maring nupi ya yinglamgi president ke hoinuna
print media khutangda phongdorakhiba wafam adu chama lanba yumpham yauda wafamni mama ama oiraga maringi oina tholiba candidate singi marakta misang mikhai nai mangonda independent candidate ki supporter singi maikai dagi khut thaki balaite khut thaki hairabadi madugi chap chaba khudam jangdam pamjai mahakna makhoibu sanghande hairiba wafam adu su aranbani mahaku sanghanduna wari shanai mama ama oiraga maring frontier organization gi leader ama oiraga maringi tholakliba candidate singbu Manaba miyengda yengbang amde nakal animakpu thamjinbagi mahota NPA candidate korong thangda support tawduna independent candidate pulana uhanbasi yaningde haiki ngang gi thodok se ai samak eyewitness oizawe aina maroina condemn tawzaning badi nupya inglam gi president hoinu se magi mana press media da phongba news to 100% aran mane haibsa haizaning ma mama ama oiraga dumaina magi maringo ina thoiba candidate singi marakta ma partiality nai aduga man haiba wa haisingdo aikoina mangondo khuthai haibdo khuthai gi blaite khuthai harga di madugi proof chap chap pamjai aduga ma bo khoina changhande haibisu changhali aduga khoi wari sadabani aduga mana mama oiraga matik chade haibdu di matik chadabse mane hai Thasi kunmari amadi kunmanga gi lona bahing nungyai matung pung 12 makhairom tarakpada kairau makting maya lekai da thokiba laibak thiba thodo adu aina yada mongda mikhal ga mari leyana sian yen bagi thaba sa tharakpada magi worker sing amadi volunteer sing na thinglubadagi thokibani maduda mahak amadi escort sing yaroba leite adubo Muhammad Zakir Hussain ko bamyo amana media da lana PAODAM sinduna mingchat thina honarak palaibak thibani haina kairau kendra da NCP gi mirep oiriba Muhammad Islamuddin Khan alias MI Khan phongdorakli wafam asing asi kairau makting maya lekai da leba MI Khan gi yumda pangthokiba pawgi me phama da phongdokibani mahna hai ngasidagi tham makhai amarongi dagi mahaki worker khara amadi lekai gi volunteer khara na mahaki akoibada kilometer makhai romda aina su yadaba amadi Islam dharma na su yadaba mikhal da sel yanba thingnaba yengsinduna lerakhi ngarang nimidang angang khara sanslak laga NPP gi worker Muhammad Said Ali alias RK Nalusingba geng khutpu amana makhutta mi shibaya bakulai pairaga kian khangalakle haina tamlaki matamaduda mahaki escort singna mahak thokpiganu makhoisu thokloi miyoi kharat thabiraga waroshin puroknaba suggestion torakhi makhoi suggestion adugi matungina volunteer tararom thaki Said alias RK Nalusingba miyoi kulom aduna blank fire torakpada Chenaba amadi angang masen punaba namnabagi thodok thoki hairi maduda makhoi gi misu asopan nanglongani ekhoi gi mi ohum so asopan nangki mata maduda mahaki angang kharana miyoi ama phaduna purakhi hairi miyoi adusu lambidagi mahaki workers sing amadi lekai gi volunteer singna mikhal ga mari lena hingcha gi thabak sathara roisi haiba wakhalonda mangonda karigumba mata tawkiba leite thawdo aduda mahak masa escort yaukide loyena angang sing adudasu karigumba makhala matai khulai yaukhiba leite adubu rajniti khudom chaba launa bhanabada aranba yumpham yaudo wafam media kuthangda thamlakpa habesi laibak thibani haiki CRPF ki civic action program gi manung chanda ngasi Mantri Pukri da laiba Tabitha Orphan Home gi boundary wall amadi Mantri Pukri CRPF ki transit camp manungda civil driver singi oina nongna saba toilet block ama 69 battalion CRPF ki commandant Bajrangla na ngasi sangakre 69 battalion CRPF ki MN sector ki IGP ki miyang makhada pangthok pathoramaduda Bajrangla na high CRPF ki civic action program gi manung chanda kungam singda local club singi oina toilet bathroom community hall sing tanki sana khona bagi machak sing mateng pangduna lakli amadi medical camp sing pangthokduna lakli haina phongdorakli mana makhada na high CRPF na jatiya siga choba thodang lobugum manipur gi chakhat thaurangi civic action program kaya makhada na pangthokigani haina phongdorakki National Rural Road Development Agency NRRDA gi makhada paikhatpa lambi thong sembagi tangkak naina paikhatpa PMGSY gi phase 1 amadi phase 2 gi lakliba September 2022 phawbada loisinaba khangalakrabasu Manipur Sarkar na PMGSY fan matam sana thadoktabana maram oiraga Manipur gi oinadi hairiba matam asida loisinba ngambagi mami udre haina All Manipur Contractors Association Forum-gi convener TS Somarendra na phongdokre ngasi Manipur Press Club ta pangthopa pamising unabada mahangna hai center na hairiba thabak sing asigi fan matam chamna thadorak labasu Manipur Sarkar gi Manipur State Rural Road Development Agency MSRRDA na fan matam thengthana thadorak pana maram oiraga Manipur gi lambi thong phagat naba sem sariba contractor sing makokta makhut hape atopa state sing di phase 3 gi thabak suba honaba yauraba matam asida Manipur gi oinadi phase 1 amadi phase 2 gi thabak tangkhai phawba
ꯌꯧꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯍꯧꯗꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠꯅ ꯐꯟ ꯄꯨꯊꯣꯛꯆꯗꯨꯅ ꯁꯦꯝ ꯁꯥꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯔꯤ ꯂꯩꯅꯕꯅ ꯐꯟ ꯄꯤꯔꯛꯂꯕꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯃꯁꯤꯅ ꯊꯕꯛ ꯁꯨꯔꯤꯕ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗ ꯈꯛ ꯋꯥꯍꯟꯕ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯟ ꯑꯁꯤ ꯊꯥꯗꯣꯛꯄꯗ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯅꯤꯌꯣꯝ ꯂꯥꯟꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯅꯨ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯁꯔꯀꯥꯔꯅ ꯑꯆꯨꯝꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯣꯔꯝꯅ ꯊꯝꯂꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯅꯤꯌꯣꯝꯅ ꯆꯨꯝꯅ ꯊꯕꯛ ꯇꯧꯍꯧꯕꯅ ꯂꯝꯗꯝ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯌꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯗꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅꯁꯨ ꯏꯂꯦꯛꯁꯟ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯃꯄꯨꯡ ꯐꯥꯅ ꯏꯟꯕꯤꯌꯨ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯊꯥꯗꯣꯛꯂꯤꯕ ꯄꯩꯁꯥꯁꯦ ꯁ꯭ꯇꯤꯜ ꯉꯁꯤꯐꯥꯎꯕ ꯊꯥꯗꯣꯛꯄꯤꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯊꯥ ꯑꯅꯤ ꯍꯦꯜꯂꯕꯁꯤ ꯄꯩꯁꯥꯁꯦ 193.50 ꯀ꯭ꯔꯣꯔꯁꯦ ꯊꯥꯗꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯦꯞꯇꯦꯝꯕꯔꯗ ꯂꯣꯏꯍꯧꯗ꯭ꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯁꯨꯔꯤꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯍꯣꯡꯕ ꯆꯥꯎꯕꯅ ꯁꯨꯔꯤꯕ ꯊꯕꯛꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯁꯦꯟꯇꯔꯅ ꯄꯩꯁꯥ ꯄꯤꯔꯛꯑꯔꯣꯏꯕ ꯑꯐꯇꯔ ꯁꯦꯞꯇꯦꯝꯕꯔ ꯃꯇꯨꯡꯗ ꯁ꯭ꯇꯦꯠꯀꯤ ꯑꯦꯀꯥꯎꯟꯗ ꯑꯣꯟꯁꯤꯜꯂꯅꯦꯕ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯁ꯭ꯇꯦꯠꯅ ꯑꯣꯏꯅ ꯄꯤꯔꯅꯦꯕ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯁꯨꯔꯤꯁꯤ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯀ꯭ꯔꯣꯔꯗꯅꯤ ꯀ꯭ꯔꯣꯔ ꯂꯤꯁꯤꯡꯒꯤ ꯃꯌꯥꯗꯅꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯇ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ PMGSYꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯏꯕ ꯄꯩꯁꯥꯁꯦ ꯀ꯭ꯔꯣꯔ 750 ꯃꯨꯛ ꯁꯨꯈ꯭ꯔꯦ 750 ꯀ꯭ꯔꯣꯔꯁꯦ ꯄꯤꯈ꯭ꯔꯦꯕ ꯑꯗꯣ ꯄꯤꯔꯤꯕ ꯄꯩꯁꯥꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯇꯝ ꯆꯥꯅ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗ ꯄꯤꯕꯤꯗꯕꯅꯤꯅ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯩ एल्गार परिषद माओइस्ट लिंक केस तमरा लेरे हाइजन सही 32 सुरबा पोइट अमसुंग सोशल एक्टिविस्ट बराबरा रावबु बॉम्बे हाई कोर्ट ना मार्च अहुम फावबा माकी बेल सांगदोखरे हेल्थ ग्राउंड दा महाकपु परमानेंट बेल पिबियु हाइना रावना कोर्ट हाइजकिबनी कोर्ट ना महाकपु मुंबई थादोक्तुना चटपा यारोय हाइना मंगोंदा खंगनदुना लेरिबनी रावना दि महाकपु महाकी नेटिव स्टेट तेलंगाना दा चटपा याहनबिनाबा कोर्ट हाइजखरबनी महाकी एप्लीकेशन अदु बॉम्बे हाई कोर्ट ना मार्च अमदा हियरिंग चथगनी हाइरी बराबरा रावना लिसिंग 13 की डिसेंबर 19 दा पुणे दा पांथोकिबा एल्गार परिषद कनक्लेब दा वांगांगबदा मियामना साउदबा वाहि क्या फोंदोकी मदुना मरम ओइदुना मथंगी नुमिता कोरगाउन बिमादा हिंसागी थौदोक थोकी हाइना पुलिसना क्लेम तौकिबनी कॉन्क्लेब अदुसु माओइस्टना बैक तौदुना सिनकिबनी हाइरी राव याउना तै मियोय क्या अनलॉफुल एक्टिविस्ट प्रिवेंशन एक्ट की मखादा फाकिबनी हाइरी रशियन फोर्स ने यूक्रेन की कैपिटल कीव तमना संगसलकपदु महाकी फोर्स ने थिंगन थमले हाइने यूक्रेन की प्रेसिडेंट वोलोदिमिर जेलेंस्की ने फोंदोखरे रशिया ने यूक्रेन दा लंदारलिबा सिगी मतंगदा यूएन सिक्योरिटी काउंसिल ना पुखलकलबसु मसिगी परमानेंट मेंबर अमा ओइरिबा रशिया ना वेटो पावर सिनबदगी कानखिद्रे सिक्योरिटी काउंसिल की मेंबर 15 की मनुंगदा 13 ना मदुबु सगतकिबनी चाइना इंडिया अमसुंग यूएई दी एब्सेंट ओइकी हाइरी रशियन फोर्सिंगना की पाइसनाबा होनरकिबादु सिविलियन याउना यूक्रेन आर्मी ना थिंकिबनी हाइना नाटो चीफ जेन्स स्टोलनबर्ग ना हाइकी यूक्रेनियन प्रेसिडेंट जेलेंस्की की वंगांगलोय सर्जी निकिमफोरोव ना हाइकिबदा लेबाक आइना वारी साननबा मफम थिरी रशियन सिंगना मफम अदु बेलारूसियन कैपिटल मिन्स्क खनकी अदुबु यूक्रेन अदि वार्सो ओइना खनकी मदुना मरम ओइरगा वारी सानबा लेट्री वारी साननबा होनरिबासी नोंमैसिंगदोना वारी सानबा ओइना थोकनी हाइना यूएस स्टेट डिपार्टमेंट की वंगांगलोय एनईडी प्राइस ना फोंदोकी वारी सानसी हाइरबदी रशियन आर्मी ना बॉम्ब थाददुना अटैक तौरिबदु हाना लेपकदबनी हाइकी रशियन लानमी लिसिंग अमा हेना हातख्रे हाइने यूक्रेन ना फोंदोकली अदुबो रशिया की माइकैदगिदी सिखिबगी मसिंग फोंदोकपा लेट्री हाइरी हौजारोबदा मरोय पाव अमुका ना पिजरी मणिपुर हौखिबा पुंग 23 दा मियोय 38 नौना कोविड पॉजिटिव ओइबा थेंगनाख्रे मियोय अमना लैखिद्रे चांदेल दा सिस्टमैटिक वोटर्स एजुकेशन ऑन इलेक्टोरल पार्टिसिपेशन की कैंपेन पांगथोख्रे निंगथौजम रोहित मिसिगी जजमेंट फंगनद्रबदी अकनबा खोंजंग चंगसिलगनी हाइना रोहित की मयामबा हेरोजितना फोंदोख्रे लोयना सही 32 सुरबा पोइट अमसुंग सोशल एक्टिविस्ट बराबरा रावगी बेलगी मतम सांगदोख्रे ngasi gi di paudam pijaba matang nasta loisinjare miyeng tabiri basingbu amuka hana kurumjari